Kundo Pareng Lengbada Sanagi Kundo Hapchillakpa Miyambu Usittabani Inat Yaokhidre Luptin Iyolna Waphamda kayada campaign Chathakhibani Chairakta Numit Kharanigi Mamangda Luhongbagi Kundo Lengbada Sanana Saba Kundo Kekakpa Ahenba Sel Thadaduna Paksana Fijang Kangbuna Chingba Thawong Chathakhibadu Miyambu Thawai Usittabani Haina Phongdorokle Kwakaithelda Leiba Mahiroi Loop Aims ki Head Office da Pangthokpa Paugi Mifam amada Iyolgi Secretary General Dhananjoyna hai Iyolna Miyamga loinana Khun Laikai Singa Punna Asigumba Nat Amadi Sanavida Maring Marangba Mawongda Kekakpana Chingba Amadi Laivaki Selthonggi Phibam Phatringaida Achouba Senfam Thadaduna Fijang Khanbana Chingba Taubidanaba Campaign Kaya Chathaduna Lakhibani Iyolgi Maikaidagi Kanagumbada Atamana Akanaring Singba Laite Adum Oinamak Miyamga Punna Lauminaba Warepki Wangmada Pangthokiba Singadu Masa Khangna Miyamda Khangaudre Haiduna Sengdokpam Thoi Hainasu Mahakna Makhatana Phongdokhe Paugi Mifamaduda Saruk Yakiba Iyolgi Publicity Secretary Luwang Leimana Hai Mafam Matam Sadana Nat Amadi Sanavida Maring Marangba Kaya Hapchillakpagi Thoudok Sing Ngasi Haiba Numit Asidagi Lepkadavane Matam Sadana Thaval Chongba Amadi Harau Kumai Taubana Singba Lamda Masigi Nat Ka Chanadaba Mawongda Maring Marangba Thawong Kaya Chanabi Ama Waina Chathakhibani Sisu Khudaktagi Lepkadavane Natravade Miyambu Singnaba Wain Lawgani Haina Paumi Singa Unabaduda Mahakna Makhatana Phongdokhe KSO Churachandpurgi General Electionda Thadou Student Association Yaona Loop Mari Yaokhidre KSO General Headquarter gi Maikaidagi Chaliba Chahi 2025-28 Faubagi Oina KSO Churachandpurgi Election Ngasi Pangthoknaba Thaurang Tauriba Sida Thadou Students Association Tidimchin Student Association Jau Sangnau Pau Polpe ZSP amasung Student Federation Saruk Yaokhidre Loinana Loop Sing Asina Makhoi Makhoigi Member Sing Mikhal Asida Saruk Yadanaba Khudaki Oiba Cherol Thoudok Khangankhre KSO Churachandpur Election Asiga Mari Lainana KSO General Headquarter Election Commission Churachandpurgi Maikaidagi Gangte Student Organization Mar Students Organization Komreng Students Union Mate Student Organization Churachandpur Khangtha Junpol GHQ KZP Mizo Jirlal Pol Manipur Siansin Pol PGHQ Thadou Students Association Churachandpur Tidimchin Student Association Baifai Students Association Jilai GHQ amasung Jau Sangnapau Polpi ZSP GHQ dagi mihut manga tharakna bakhangankibane Haidiba Mikhalasi ngasi ayuk pung 12 dagi hauraga M Songai Community Hall da pangthokadavani haire KSO gi Maikaidagi Kuki gi Lairiba Mahiroi Lupsingda Mikhalda Saruk Yanaba Khangankhiba adu ngasi khudaki oina Thadou Students Association amasung ZSP gi Maikaidagi yamna kanna yaningdaba phongdokladuna Mikhal aduda association asigi mihut sing yaudana ba khangankhrai Thadou Students Association gi spokesperson BK Thadouna ngasi thadorokhiba cherol amada hairivana Thadou asi Kuki nate Thadou Students Association asi maning makha tamba organization amane Organization asi KSO Kuki NP amasung masida affiliate tauba body singdagi tongana leiba body amane Ing 2015 da Delhi da pangthokiba Thadou Conclave amasung mamang sahi ing 2024 da Guwahati da pangthokiba Thadou Conclave da Thadou hairiba group asi Kuki dagi pungton tongana leiba masagi top saktam leijaba independent ethnic group amane maram aduna Thadou Students Association gi maikaidagi KSO gi election asida saruk yaba natraga level amata da pangthokpa activities sing da saruk yaroi haire Masiga Mari Lainana formal communication amasu KSO GHQ da Thaduna Khangankhiba leikravane Thadou Students Association na Thadou Miyamgi damakta lepkane Loinana state asida santi amasung community singi marakta nungsi sanana leiminana bahona minabaga loinana Thadou community gi education social amasung cultural advancement gi damak chapsana leple Thadou Student Association gi maikaidagi KSO gi makha da pangthokpa election natraga activities singda saruk yaroi loinana KSO na same level list aduda Thadou Student Association asi lauthokna bakhangali haire ZSP General Headquarters ki Information and Publicity Secretary P Anthony na thadorokpa cherolama na hairivana ngasi pangthokliba KSO Churachandpurgi General Election asida ZSP GHQ na saruk yaroi haina mangjongna na khangan basu laikravane adumak pulup asigi maikaidagi KSO Churachandpurgi Mikhalda saruk yariba singi maphamda yaifa thaujal piri haire Makhal Khudingmakki certificate offline mota Piragani DC Imphal West Deputy Commissioner DC Office na issue tauba Makhal Khudingmakki certificate sing maruwaina caste certificate OVC SC ST income permanent residence amasung domicile certificate sing offline mota pigane
Thauchiladu state asigi e-service system register tawdriba phawba chatnagani haina DC gi cherola mana phongdorokle DC gi order da hai https://www.eservicesmanipur.gov.in yadavana maram oiraga offline mode certificate issue tawbagi thabak paikhatpanai technical oibe issue leibadagi ohelakliba phiba maduna khudong sadaba thogaliba singda nungaitaba phongdorokle mahairoi singi scholarship application thanabagi damak income caste certificate tangai fadana changba maramna e-service system yadrabaso offline motor certificate issue tawnana bahonnarakpanai matam kharagi oina online service yadribasina maram oiraga mahiroi singna scholarship ki damak apply tawbada khudong sadaba kaya thogalakpa yai miyamgi khudong chananabagi damak certificate issue tawba lepa yadavana offline mode certificate sing pinana bahonabani haina Imphal West ki deputy commissioner Mayang Langbam Rajkumar na thokpa cheroladuna makha tarakle Imphal West district ki additional deputy commissioner sub-divisional officer amasung sub-deputy collector Khudingmakna namthoklaba certificate application tharakpa Khudingmak lauksinaba amadi sapsana record thambaga loinana certificate sing offline mode issue tawgadavane order adu e-service system amughana mathau pangthokpa yadriba phawba chatnagani haire Delhi blast miwai tara sikhrai kun marina sogapan nangkhrai luchingba kayana condemn tawkhrai Delhi Blastki Thoudok Jaish-e-Mohammedki Kangbuna Semgatpa Dr. Gi Teamna Chathakhibani Delhi Police Delhi da car bomb pokhaiyanduna mioi tara sihankiba amasung atopa mioi kunlom asokapan nangankhibagi Thoudok adu Pakistan da base tawba terrorist group Jaish-e-Mohammed JEM ga mari leinai haina Delhi Police ki source palladuna agency gi pawa mana phongdokle Thoudok adu thoktringegi mamangda tongan ba mafam ani dagi fagatkiba doctor singsu Thoudok asida senai haibagi matik saba khudam changdam phangle haire India ki yamna maru oiba puwari ga mari leinaba Red Fort manakta thokiba Thoudok adu ga mari leinana police na anti terrorism law gi makhada case ama register tawre mi khwaidagi chinba Chandni Chowk market amasung Jama Masjid manakta leiba Red Fort ki nakalda sakti leraba bomb pokhaihankibadu suicide attack oiramba yai haina chingnabadagi Jammu and Kashmir Police amadi atai agency sing Yaona joint operation ama chatharaga langla langjel puthokna bahonare report amagi matungina Faridabad ta doctor ama hatkraba matungda mafamdudagi nanthokuna selakhiba masamakso Dr. Oiba Umar Muhammad kauba miyoi amana Thoudok adu thonkhibani haina report amana phongdokle Delhi Police ki source matungina Red Fort manakta bomb pokhayankhiba aduda ammonium nitrate fuel oil ANFO sizinakibagi khudam phangle haire bomb pokhaihanbada sizinakhiba I-20 car adu mathang naina yonthokibadagi akonbagi miyoi adu kananu haiba yamna kanna thigatle record tadi Salman kauba miyoi amagi mamingda lei hairiba car adu pokhaidringaida toll tax ama lanthokpada Dr. Umar Muhammad kauba ama yawi amasung mahaka miyoi ahum punna car adu da tongminakhe bomb pokhaihankibadu suicide oigadawribara oiba taragana makhoi punna seminagadawribara haiba wahang amasu hangnarakle Makhatana thijin humjinbada Umar Muhammad operation sindurgi matungda Jaish-e-Mohammedki nupi wing Semgatpa amasung nauna nupi recruit tawbada senaba miyoi ne mahak bomb pokhaibada sikhibasingi manungda yaukhrabra haiba chapchana khangba ngamdre Thoudok adu leibak asigi president prime minister na akanba mawongda condemn tawkhrai Amit Shah na kayarakanna security review tawkhrai MHA gi advisor AK Mishragi Waphamda KHRC mai Houna Saore Kuki Zogi oiba Legislative Assembly yauba Union Territory ama semgadavani haiba Kuki Arm Group KNO amasung UPF ki demand bu Ministry of Home Affairs MHA gi Northeast in charge AK Misrana reject tawba wafam phongdokhibabu Kuki Human Rights Council KHRC na akanba mawongda yaningdaba phongdokladuna AK Misragi wafam Kuki gi right pu ikai khumnadabani haire KHRC na thadorokpa cherol amada sahi lisang sitna Kuki singna isagi hak amade self determination gi damak lantheng chathaduna lakle Kuki miyam gi apamba amade hakpo MHA na ikai khumnadaba yaroi India na ningkha tamdringai mamangda Kuki Hill ase Manipur State Darbar gi makhada leramdavana Union Territory ama semgadavani haiba demand ase achumba nei Kuki miyam gi oiba tokhaiba laingak ama semjanaba honavada atopa community gi watabagi mathau tade maram asina KNO UPM na taliba Kuki singi maram chaba demand ase laingak na muka hanna khanthaduna Makhatana constructive oiba dialogue chathanaba singadavane Legislative Assembly yauba Kuki community gi oiba Union Territory ama semgadavani haiba wafam ase Kuki singi safety security amade self determination gi damak yamna maktangai fadava demand amani hainasu KHRC na phongdorokle